ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯜꯚꯔ ꯊꯥꯕꯜ ꯆꯣꯡꯕ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯃꯃꯝꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯆꯣꯡꯕꯖꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯣꯡꯕꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯩꯈꯣꯏ ꯀꯣꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤ ꯃꯄꯥꯟꯗꯁꯨ ꯂꯩꯕꯤꯔꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ Bayangkan saya ada
ꯎꯗ꯭ꯔꯦ ꯃꯤꯅ ꯂꯣꯏꯅ ꯈꯨꯟꯖꯟꯗꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯃꯤ ꯂꯣꯏ ꯆꯠꯅ ꯍꯟꯅꯈ꯭ꯔꯦ ꯊꯥꯕꯜ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯦ ꯃꯤꯗꯨ ꯍꯟꯅꯈ꯭ꯔꯦ ꯍꯟꯅꯔꯦ ꯊꯥꯕꯜ ꯆꯣꯡ ꯂꯣꯏꯔꯦ